ꯁꯤꯇꯤ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯃꯦꯃꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯦꯃꯤ ꯂꯥꯏ ꯌꯦꯛꯄꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅꯗꯤ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯃꯦꯃꯤꯕꯨ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯦꯃꯤꯗ ꯑꯁꯨꯝꯅ ꯆꯩꯔꯕꯁꯨ ꯃꯦꯃꯤꯗꯤ ꯂꯥꯏ ꯌꯦꯛꯄꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯦꯃꯤꯒꯤ ꯃꯄꯥꯗꯣ ꯃꯦꯃꯤꯒ ꯉꯥꯡꯅꯔꯤꯉꯩꯗ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥ ꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯑꯩ ꯊꯕꯛꯀ ꯅꯪꯂꯔꯣꯏ, ꯄꯨꯡꯁꯤꯁꯨ ꯌꯧꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯦꯃꯤꯒꯤ ꯃꯄꯥꯗꯣ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯠꯄꯗ ꯃꯦꯃꯤꯕꯨ ꯁꯥꯎꯗꯨꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯃꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯊꯦꯡꯅ ꯐꯥꯎꯕ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯥꯏ ꯌꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯍꯥꯡꯕ ꯂꯝꯄꯥꯛ ꯑꯃꯗ ꯊꯣꯛꯇꯨꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯁꯤꯕꯨ ꯃꯍꯥꯛꯅ ꯅꯤꯡꯊꯤꯖꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯃꯤꯗꯣ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈꯤꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯃꯤꯒꯤ ꯃꯄꯥꯗꯣ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯃꯦꯃꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯗ ꯃꯦꯃꯤꯕꯨ ꯍꯪꯗꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯦꯃꯤꯒꯤ ꯃꯄꯥꯗꯣ ꯃꯍꯥꯛꯅ ꯃꯦꯃꯤꯗ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯝꯕꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯦꯃꯤꯅ ꯂꯝꯄꯥꯛ ꯑꯃꯗ ꯐꯝꯗꯨꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯦꯃꯤ, ꯅꯪ ꯃꯐꯝꯁꯦ ꯀꯩꯗꯧꯔꯤꯅꯣ? ꯑꯩꯅ ꯁꯣꯝꯗ ꯋꯥꯅ ꯊꯤꯔꯒ꯫ ꯄꯄꯥ, ꯑꯩ ꯂꯥꯏ ꯌꯦꯛꯂꯝꯕꯅꯦ꯫ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯕꯁꯤꯗ ꯅꯪꯅ ꯂꯥꯏ ꯌꯦꯛꯂꯤꯕ? ꯅꯪꯕꯨ ꯀꯤꯖꯗ꯭ꯔꯣ? ꯑꯁꯨꯝꯅ ꯃꯦꯃꯤꯒꯤ ꯃꯄꯥꯅ ꯃꯦꯃꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯃꯤꯒꯤ ꯃꯄꯥꯅ ꯃꯦꯃꯤꯕꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯦꯃꯤ ꯅꯨꯃꯤꯠ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯅ ꯆꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯆꯥꯛ ꯆꯥꯗꯅ ꯐꯃꯨꯡꯗ ꯉꯟꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯃꯤꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯌꯥꯝꯅ ꯐꯖꯔꯕ ꯀꯥꯔ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯃꯤꯅ ꯀꯥꯔ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯌꯦꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯟꯊꯕ ꯇꯧꯗꯅ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯦꯃꯤꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯥꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯥꯟꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯌꯦꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯅ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯀꯥꯔ ꯑꯗꯨꯕꯨ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯦꯃꯤꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯉꯥꯡꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯇꯥꯃꯣ ꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯁꯤꯗ ꯀꯥꯔ ꯑꯉꯥꯡꯕ ꯑꯃ ꯉꯔꯥꯡꯅ ꯈꯝꯂꯝꯕ ꯎꯕ꯭ꯔꯥ ꯇꯥꯃꯣ? ꯁꯥꯔ, ꯑꯩꯗꯤ ꯊꯕꯛ ꯆꯠꯊꯣꯛꯄꯅ ꯀꯥꯔ ꯑꯗꯨ ꯌꯨꯝ ꯃꯅꯥꯛꯁꯤꯗ ꯈꯝꯂꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯑꯉꯥꯡꯁꯤꯇꯅꯤ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯕ꯫
ꯀꯥꯔ ꯑꯗꯣ ꯑꯩꯗꯤ ꯎꯍꯧꯏ꯫ ꯑꯩꯅ ꯌꯥꯝꯅ ꯐꯖꯅ ꯌꯦꯛꯇꯨꯅ ꯑꯩꯒꯤ ꯀꯥꯗ ꯊꯦꯠꯂꯤꯕꯅꯤ꯫ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯁꯥꯔ, ꯂꯩꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯃꯦꯃꯤꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯌꯦꯛꯂꯤꯕ ꯀꯥꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯇꯥꯃꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯂꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯀꯥꯔ ꯑꯗꯨ ꯊꯤꯕꯗ ꯈꯔꯗꯤ ꯂꯥꯏꯅ ꯊꯣꯛꯂꯅꯤ꯫ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯥꯃꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯍꯣꯏ ꯁꯥꯔ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯃꯤꯅ ꯌꯦꯛꯄ ꯂꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯀꯥꯔ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯥꯡꯈ꯭ꯔꯕ ꯀꯥꯔ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯦꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯁꯨ ꯃꯦꯃꯤꯒꯤ ꯃꯄꯥꯗꯤ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯐꯪꯂꯗꯤ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯔꯝ ꯑꯃꯗ ꯃꯦꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯀꯧꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯦꯃꯤꯕꯨ ꯌꯥꯝꯅ ꯑꯇꯥꯡꯕ ꯑꯉꯥꯡꯅꯤ, ꯃꯍꯥꯛꯀꯨꯝꯕꯕꯨ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯃꯦꯃꯤꯒꯤ ꯃꯄꯥꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯦꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯃꯦꯃꯤꯗ ꯆꯥꯎꯔꯕ ꯃꯅꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯦꯃꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯈꯟꯗꯨꯅ ꯇꯥꯟꯖꯥ ꯑꯗꯨꯗꯁꯨ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯃꯤꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅꯁꯨ ꯃꯦꯃꯤꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯦꯃꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯦꯃꯤꯒꯤ ꯃꯄꯥꯅ ꯃꯦꯃꯤꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯌꯦꯛꯄꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯍꯥꯛꯄꯨ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯦꯃꯤꯒꯤ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯈꯤ꯫